junta na KIA camp ama capture tawkhre military junta amadi junta ka punna setminariba warazup force PMF na Kasin state leriba Tane township leriba KIA amadi PDF kun battalion camp thugaiduna khulai kya marunga phagat khre haidi Cookie singi Tiger Road Tiger thaba muthat kre haina social media singda thagana rakre Free movement Yahandrabadi August Amadagi struggle man campaign sangsilagani haina CBT una fondo khe 2023 ki May 3 digi horkiba irang namaram oiraga sahi ani helaglaba phawbada solution purakpa ngamdana leiribagi manungda lifeline oiriba national highway da free movement tawba yadana leiriba se khudakta yahalu masina trabadi akanba khongjang sangsinduna August Amadagi struggle man ki campaign sangsilagani haina coordinating body of trade union na fondo khe state asigi national highway the free movement yahalu sinmi singda nomagi khusumal hengar hanba amade atai government ki sector singda privatization onthokpa yaroi all pension schemes sana halu talab fikna phangba employees singi tongan bu demand kya pukhatuna July 9 da lebak sin bu thungna chatagiba nationwide general strike aduda state asigi tongan bu district singdagi saruk yakhiba amade sogot ki trade union activity singbu coordinating body of trade union Manipur na ngasi okay Imphal gi Irabat Baban da pangthokiba thoramadu da coordinating body of trade union Manipur gi chairman L Sotin Kumar Haike general strike adu hainarobo laitana office Karsu Kaitel Karsu adumak strike chatake strike adu mai pakpo oike 2023 May 3 dagi horokiba irang namaram oiduna national highway number 2 wase free movement tawba yadana leire masina maram oiraga miyam aduki matik wahalaga leire union home minister nasu highway sida sathalu haiba wafam leiraga su satpa ngamdana leire masi Manipur miyam gidamak laibak thiba apan oiraga leire mahana haike haukiba March 9 da haiba highway sida satpa yaragani haiduna satpa hobadagi asauba thodo amasu amuk thokre highway sida free movement yahanaba sillo free movement yahanba haibase central government gi makhuta lei maramaduna athobada highway da athengba yauduna chatogasin yahallo karigumba free movement yadana leiba taragadi central trade union singna pullaga Akanba khongjang sangsengani highway singda blockade tawraga leibana state asigi miyamda aduki matik chawna wahalaga leide masi punama se central government na hena khanglibani haina phongdokhe IDP sing mayumda hanjil hanaba amasung khudong thiba thoktanaba maitei kukijo amadi naga CSO singa kana wari sanare hena governor na phongdokre Manipur de ing tapa nungsi sanaba amadi masin mana oibagi mari amu hana lehanaba aikoi punama khusamna duna hona minusi haina governor AK Bala na apel tawkhre wafam ase ngarang lenga sinduna palace compound gi MSFDS ta pangthokpa Kargil Bijoy Divas ki thoramda sarug yaraduna phungdokhibani mahana ai divas asi pangthoktuna leba asigi thawna phorabala misingbu ikai khomnabu utpana aikoida thawna leiba kathokpa amadi apunba haiba mating mayai sing asibu ningsinghale ngasigi numit asi lakpuda leba ki damak lan thengnabada thawai katkraba singbu awangba thakta ikai khomnabu utle makoibu ikai khomnabu oina ingtapa lehanaba yaifa thorang sing miyamda yauhannaba amasung phurup singbu singkhatpi bagaloinana aikoi punamaki sauthok siningai oiba Manipur ama seminar se ke Manipur da thokpa hana sunabagi irang da miyo kya laikidre kaya ama lanjena hale irang asigi warasena ama poraknaba ing tapa amadi miyam gi marakta thajanaba lehanaba lenga thabak kya paikhatle haukiba tha khar da police amadi security force mi sathaba operation da yamlaba nongmai amadi maru phagat pangamlai lenga security force amadi CSO seng punna hona minaduna Manipur da ing tapa mahusagi phibam tamna hanjilak le hai ke mahana makata na hai lenga na maitei kukijo amadi naga CSO singa wari sanaduna IDP sing hanjinba yana ba amadi khudong thiba thohandana ba wari sanabagi thabakana chatari state asida ing tapa nungsi chana ba amadi masin mana oibagi mari amuk lehanaba aikoi punamana hona minasi hai ke landmine pokhaibada langni amasire ani sokle Jammu and Kashmir gi Poonch district ki line of control paring manakta landmine ama pokhairapadagi army gi miyoi ama sekhre amasung atopa anina sokle haina official singna phungdorakre official singdugi matungina army team ama ngarang Poonch district ki Krisgati area da patrolling chalingai da mine adu pokhairakibani makoina haiki pokhaibada Agnibir Jawan ama sebaga loinana atopa army personnel anina soke asok pasing adugi manungda junior commission officer GCO ama yaure haina phondokladuna officer singduna haiki makhoi ani military hospital amada pukhatki baga loinana haujuk makhoi gi phibam khudong thingai oidre marak sida tare subajat regiment ke Agnibir Lalit Kumar laikhidabada army ke white knight corona awa phondokre
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯨꯝꯅꯥꯝ ꯍꯨꯏꯗꯣꯝꯗ ꯒ꯭ꯌꯥꯁꯇꯒꯤ ꯍꯧꯔꯛꯄ ꯃꯩꯅ ꯌꯨꯝ ꯃꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯤ 39 ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏꯂꯦꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯀꯟꯅ ꯁꯤꯟꯅꯈ꯭ꯔꯦ ꯈꯨꯠꯊꯣꯛꯅꯕ ꯑꯁꯤꯗ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 39 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯛ ꯑꯃꯒ ꯂꯤꯁꯤꯡ 64 ꯃꯊꯛꯇ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅꯁꯨ ꯁꯤꯖꯐꯤꯌꯥꯔ ꯇꯧꯅꯕ ꯅꯥꯀꯜ ꯑꯅꯤꯗ ꯀꯟꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯈꯨꯠꯊꯣꯛꯅꯕ ꯑꯦꯔꯤꯌꯥ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄꯒ ꯏꯔꯣꯏꯅꯅ ꯉꯝꯈꯩꯗ ꯂꯩꯕ ꯈꯨꯡꯒꯪ ꯀꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯂꯩꯕꯥꯛ ꯑꯃꯅ ꯑꯃꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯁꯤꯡ ꯀꯧꯊꯣꯛꯅꯗꯨꯅ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯀ꯭ꯔꯣꯁꯤꯡꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯇꯦꯟꯁꯟ ꯌꯥꯝꯅ ꯋꯥꯡꯈꯠꯂꯤ ꯂꯥꯟ ꯑꯁꯤꯗ ꯀꯝꯕꯣꯗꯤꯌꯥꯗ ꯁꯤꯈꯤꯕ ꯃꯤ ꯃꯁꯤꯡ 19 ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯏꯂꯦꯟꯗ ꯂꯥꯟꯃꯤ ꯑꯃ ꯁꯤꯈꯤꯕꯒ ꯏꯔꯣꯏꯅꯅ ꯑꯁꯤꯕ ꯃꯁꯤꯡ 10 ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯖꯅꯦꯜ ꯕ꯭ꯂꯣꯛ ꯑꯣꯏꯔꯤꯕ ꯑꯦꯁꯦꯟ ꯁꯨ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃꯗꯁꯨ ꯂꯥꯟ ꯑꯁꯤ ꯏꯪꯊꯅ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯟꯈꯤ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯀꯤꯂꯣꯃꯤꯇꯔ 900 ꯁꯥꯡꯕ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯈꯨꯖꯤꯡ ꯀꯌꯥꯁꯤꯗ ꯀꯟꯅ ꯎꯪꯈꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯃꯃꯥꯡꯗꯁꯨ ꯈꯨꯠ ꯊꯣꯡꯅꯕ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯈꯔ ꯈꯖꯤꯛꯈꯛ ꯑꯀꯛꯅꯕ ꯃꯑꯣꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯈꯔ ꯑꯔꯨꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗꯒꯤ 90% ꯂꯧ ꯎꯕ ꯐꯪꯂꯦ ꯍꯥꯏꯔꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯣꯟꯅ ꯇꯩꯅꯅ ꯍꯥꯏꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯂꯝꯂꯥꯏ ꯑꯦꯁꯤ ꯑꯁꯤꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯁꯪꯒ꯭ꯔꯥꯝ ꯂꯧꯀꯣꯜ ꯀꯧꯅꯩꯔꯣꯝꯒꯤ ꯃꯥꯏꯀꯩꯗ ꯂꯧ ꯄꯔꯤ 50-60ꯒꯤ ꯆꯥꯡꯗ ꯂꯧ ꯄꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯆꯍꯤ ꯑꯁꯤ ꯍꯦꯟꯅ ꯂꯧ ꯎꯕ ꯉꯝꯗꯅ ꯂꯩꯔꯝꯂꯕ ꯃꯐꯝ ꯈꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯄꯗꯒꯤ ꯆꯪꯕ ꯉꯝꯗꯨꯅ ꯂꯩꯔꯝꯕ ꯂꯧꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ 90%ꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗꯒꯤ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯐꯪꯂꯦ ꯍꯥꯏꯅ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯑꯣꯊꯣꯔꯤꯇꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯣꯀꯣꯃꯤ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯕ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯃꯩꯅꯝ ꯑꯣꯄꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯦꯃꯨꯑꯦꯜ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ ꯌꯦꯡꯉꯥꯡꯄꯣꯛꯄꯤꯗ ꯏꯐꯥꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐ꯭ꯔꯤ ꯃꯦꯒꯥ ꯍꯦꯜꯊ ꯀꯦꯝꯞ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯕ ꯃꯐꯝꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯄꯩꯁꯥ ꯂꯩꯇꯕꯅ ꯂꯥꯌꯦꯡꯕ ꯉꯝꯗꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯉꯁꯤꯒꯤ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯁꯤꯅ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯉꯔꯥꯡꯒꯤ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯗꯨꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯄꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯣꯃꯣꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯏꯄꯥꯛꯀꯤ ꯑꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯁꯤ 3ꯔꯛ ꯄꯥꯡꯊꯣꯛꯅꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯦꯗ ꯖꯣꯟꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯊꯝꯅꯥꯄꯣꯛꯄꯤ ꯁꯅꯥꯁꯥꯕꯤ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯄꯥꯟꯗꯝꯗ ꯃꯦꯒꯥ ꯍꯦꯜꯊ ꯀꯦꯝꯞ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ MLAꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯍꯛ ꯀꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯄꯥꯎꯅꯤꯜ ꯈꯣꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯃꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄꯅꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯁꯦꯝꯖꯗꯨꯅ ꯂꯩꯉꯥꯛꯆꯕ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕ ꯇꯥꯕꯅꯤ ꯐꯤꯚꯝ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯤ ꯏꯟꯗꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯑꯣꯏꯔꯝꯕꯗꯒꯤ ꯅꯤꯡ ꯇꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ 1951ꯗ ꯄꯟꯖꯥꯕꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕꯗꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯄꯒꯤ ꯄꯔꯤꯡꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯝꯂꯩ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯄ ꯑꯁꯤ ꯊꯝꯂꯛꯈꯤꯕ ꯅꯨꯃꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19, 2025ꯗꯒꯤ ꯄꯥꯏꯔꯛꯄꯗ ꯊꯥ 6 ꯍꯦꯟꯈ꯭ꯔꯦ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯂꯩꯗꯨꯅ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ PR ꯊꯝꯂꯤꯕꯒꯤ ꯃꯔꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯕꯤꯖꯦꯄꯤꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯕꯁꯨ BJPꯒꯤ MLAꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯔꯦꯞꯇ ꯂꯩꯇꯕꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯃꯛꯅ PR ꯊꯝꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯊꯝꯂꯤ ꯏꯟꯗꯤꯌꯥꯅ ꯅꯤꯡꯇꯝꯕ ꯃꯇꯨꯡ PR ꯊꯝꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯔꯛꯇ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯅ ꯃꯇꯝ ꯁꯥꯡꯕ ꯍꯦꯜꯂꯕꯁꯨ ꯊꯦꯡꯈꯥꯡ ꯅꯥꯏꯅ PR ꯊꯝꯂꯛꯄ ꯁ꯭ꯇꯦꯠꯇꯤ ꯃꯅꯤꯄꯨꯔꯅ 11ꯔꯛ ꯁꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ PR ꯇꯣꯏꯅ ꯊꯝꯕ ꯁ꯭ꯇꯦꯠꯇ ꯃꯀꯣꯛ ꯑꯣꯏꯔꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯏꯀꯥꯏꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯗꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ PR ꯊꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯄꯁꯤ MLAꯁꯤꯡꯅ ꯈꯟꯊꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ PR ꯂꯩꯇꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ